Adom Yangbiribasi, Impact TV Santok Jeriba, Tabum Sima, a carnival of Manipuri cinema, and Mington Jaba, Iram Damasiki Saknar filmmaker singer, Unajaduna, Wari Watai Shanazaba, Loinana Saknar filmmaker singer, Putok Piriba, Mumming level film singer Shibu, Mayampunamu, Yangmin Nabagi Tanjalo Jaba, Taurama Makangni. Tauramasida, August Tabum Simagi and a Pujar Klibasi, Saknar filmmaker, Oja Oken Amakchamni, Oza Oken Amakcham, Nasi Uchakadaru film Masina, Pantho. Divine Pantho Hariba Sugumba documentary film asini film asi Gimatanga Oza Okenga Wari Watanga Shanazabagi Tanja do Lojage Oza Okenbu Tabum Simarabato Masida Amukana Taram no Jerry Conjay Levak Miamna Kung Shona Kurum Nariba Yamna Tajan Riba Sugumba Pantho Todo and Dona Levak Miamna Sakang Naraba Fiba Masida Sakam Masida Ozana Karamain Todana documentary Maputoki have Wakalonji Lorokibano Abdo Amtatabi. Comjage, Comjadini Mangda Aina Layo Pantopo, and impact TV through the Punemjari Loinana Film Siki Matanga, Aina Namjariba, Siki Matanga, Aina Kitang, Pansabatarabadi Panto Miamna, Kong Sok to Kulumne, Adoga Aikogi Maite Haiba. Furup asigi magi tradition ki phajaba magi maihulon ki phajaba mayam adu ngasi nahungna ngasi gi mirol asida adu ki tungi mirol asida piram nabgi damakta lamjin nabgi damakta tholakpa min over lai amani haina aina haijaningi aduna phajakraba mahaki wahai phajakraba pawlo pawta richat sajat Hingiba Punsi, Mahing Sida, Aikoina, Karamne Hingadagi Haiba. No one begin the Mitao of the Agin Satka Bakaram Richard. Pork putting the sheep of the Karmina, when Aiki Maiteu, Potana, Amal Loinana. Kaman Satkate, Hypasiki, Pajakro Mayamse. I know Philemon and Namaga Tamoragadi, not the Miam, the old Lagati. Hen of Pazo Masakamala, and he can have any film, Namjabani. Film si Manipur Film Development Corporation ordering it. Manipur Film Development Corporation ki equipment sing adagi manpower sing galwinana namjabani isi ma Dr. Kesubita na present tawibani produce tawibani aduna film asida ekoina panthogi phajakraba magi pawro mayam si matek happy aduga akuna pokpadigna si bhoki leiriba Paring Patha, Aquina, Lana, Kayumkan, Aquina, Chatlumayam, some talks of the Poto, Film City Yahweh. Mategi Chatnabi, Mayamagi, Pivams make PJ Jack said, and the Wangang Sangang, say, pork with the Aquina pork with the crate of the game. Aquina, I will search the Puzana, Aquina Hana, but told me, I quiggy away in a crate of the game. I think I quit show Mumlay, Angang Simpukak Sawa. Shark preserve with Tanzada. Shark Aquina Kamai Pizagati Happy. Masiki Neum Prele Hajari. Pokpada, Ipan Taba, Shaumba, Mapongmari Pagalakpa, Lohomba, Lohombadigi Matung, Shivogi. Masiki Parin Patamam, Pazana, Pilams in a Yaujari, a Karma P. Shetkadi. I go Yumpa Lava and Pishina, Karma P. Shetkadi. Yumpan level service in a curry piece at Kitty. High begin neom, it is a Masiki Miron, the counter Ajaripa. Masiki Miron, the Dimasi, Tayan and Tamba, the Toka Tamba. I do tell the other about Polam the oil. And the current season in the high Masi, but who attack, but don't talk people carry like Jerry Hajaripa. Masumba may am the preserved of the Tungi Miron Tirkumatamda, or Sumba Malay, for a habit. Films in a show will come on when I know. Madu the Padum Lorga films in Amjabani. Oza Hariba documentary films again, Todopotong and achievement Gumaka. Mashi Karimganj Film Festival and Madam Ki covered my national paper, them Tingadana. I filmed in away, and I'm going to selection team Dana Kale and see Matabi Eduga. I am up this as a dre. I film do Utki and Utki Baki Magi. Pace cutting galona, and the Monopong magazine colonna tabiri. Maduma Tozegi Vilatana,
ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯏꯒꯤ ꯋꯥꯔꯤꯔꯣꯜ ꯅꯛꯄꯅꯤꯅ ꯀꯔꯤꯒꯨꯝꯕꯗ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯌꯥꯝ ꯀꯤꯖꯅ ꯇꯧꯖꯗꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤꯅ ꯁꯨꯝ ꯏꯁꯣꯔꯒꯨꯝꯕ ꯑꯃꯒꯤ ꯂꯦꯡꯗ ꯂꯩꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯐꯤꯜꯝ ꯃꯦꯀꯤꯡꯁꯤꯗ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯣꯠꯇꯕ ꯃꯦꯀꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯝꯕ ꯃꯇꯝꯗꯗꯤ ꯍꯣꯏ ꯂꯥꯏꯒꯤ ꯐꯤꯂꯝ ꯑꯃ ꯅꯝꯕ ꯍꯥꯏꯕꯁꯤꯅꯕꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯈꯣꯡꯅ ꯈꯨꯠꯅ ꯐꯤꯖꯤ ꯐꯤꯅꯥ ꯁꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯩ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯄꯟꯖꯅꯤꯡꯕ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯥꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯅ ꯂꯣꯏ ꯄꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯤꯑꯣꯏ ꯄꯣꯛꯂꯤꯕ ꯃꯤꯗꯨꯒꯤ ꯃꯄꯣꯛꯇꯨꯒꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯃꯥꯒꯤ ꯆꯠꯂꯤꯕ ꯁꯥꯖꯠꯇꯨꯅ ꯑꯩꯈꯣꯏꯅ ꯈꯣꯡꯁꯨꯛꯅ ꯇꯥꯟꯅꯕꯅꯦꯕ ꯃꯤꯑꯣꯏꯅ ꯄꯣꯛꯈꯤꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯂꯥꯠꯆꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯄꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯚꯒꯋꯥꯟ ꯕꯨꯙ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯂꯥꯏꯕꯛ ꯀꯠꯂꯤꯕ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯀꯠꯇꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯃꯤꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯇꯣꯉꯥꯟꯕ ꯑꯃ ꯌꯥꯎꯖꯔꯤꯑꯕ ꯁꯤ ꯑꯩꯈꯣꯏ ꯄꯟꯊꯧꯗꯁꯨ ꯆꯞ ꯆꯥꯅ ꯂꯩꯕꯅꯦꯕ ꯃꯥꯒꯤ ꯄꯤꯆꯤꯡ ꯃꯥꯒꯤ ꯋꯥꯍꯩ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯃꯛꯀꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯈꯣꯡ ꯁꯣꯛꯇꯕ ꯌꯥꯗꯕ ꯑꯦꯔꯤꯌꯥꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯜꯂꯤ ꯃꯤꯑꯣꯏ ꯂꯥꯛꯇꯅ ꯃꯦꯔꯥ ꯍꯔꯥꯎꯕꯗ ꯀꯔꯤꯗ ꯄꯟꯊꯧꯅ ꯁꯦꯡꯀꯣꯛ ꯁꯤꯡꯌꯥꯏ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯁꯦꯡꯀꯣꯛ ꯁꯤꯡꯌꯥꯏꯗꯨꯃ ꯑꯩꯅ ꯄꯨꯖꯔꯒ ꯆꯦꯡꯖꯦꯜꯗꯨꯃ ꯑꯩꯅ ꯄꯨꯖꯔꯒ ꯃꯗꯨ ꯆꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯗꯨꯒ ꯇꯔꯦꯠ ꯁꯦꯟꯖꯥꯗꯨꯅ ꯑꯩꯒꯤ ꯖꯒꯥ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯊꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯦꯟꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯠꯆꯗꯕ ꯇꯞꯅ ꯇꯞꯅ ꯂꯥꯛꯆꯕ ꯑꯗꯨꯝꯕꯒꯤ ꯕꯨꯀꯩ ꯂꯪꯀꯩ ꯆꯥꯎꯊꯣꯔꯛꯄꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯊꯥꯖꯅꯁꯨ ꯂꯧꯖꯩ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯐꯪꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯂꯥꯏꯃꯛꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯛꯂꯤꯕꯁꯤ ꯆꯞ ꯆꯥꯕ ꯄꯣꯠꯁꯤ ꯄꯟꯊꯧꯗꯁꯨ ꯂꯩꯖꯩ ꯑꯗꯨꯅ ꯐꯖꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯂꯥꯛꯏꯕ ꯃꯆꯠ ꯑꯁꯤꯗ ꯑꯩꯅ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯃ ꯊꯝꯍꯧꯔꯒꯗꯤ ꯃꯗꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯅꯠꯇ꯭ꯔꯒ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯎꯕꯤꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄ ꯌꯥꯏ ꯑꯅꯧꯕ ꯑꯩꯒꯤ ꯂꯃꯥꯏ ꯑꯃ ꯍꯥꯡꯇꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯐꯤꯂꯝꯁꯦ ꯑꯩꯅ ꯅꯝꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯄꯟꯊꯧ ꯗꯤꯚꯥꯏꯟ ꯄꯟꯊꯧ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯜꯝ ꯉꯁꯤ ꯎꯠꯆꯒꯗꯧꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯁꯨꯒꯥꯏꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯕꯨꯝꯁꯤꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯄꯟꯊꯧ ꯗꯤꯚꯥꯏꯟ ꯄꯟꯊꯧ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯣꯀꯦꯟꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ